hainaba lei madudi Mingsel na ikhoida kaidongaida namthak tawroi adubu lining laison amadi chatnabigi matungina Mingsel ga mari leinaba angak wari kaya amasu lei hairiba wari singa sibu thajariba mi singa tuna atopa lebak haibadi Bhoot bread gi lebak ka mari leina hanbada Mingsel na pambai ama oina sizinaba yai haiduna thajanai adubu Mingsel na ikhoibu mahaki manungda mapanda thorukpa ngamlaroitraba lebak amada putuna chatkrabadi karam tawgani karigumba aikhoina Mingsel da aikhoigi fajarba haksangi kayat singa si yenglingaida Mingsel aduna aikhoigi haksangi fajabaki saru khara lawkhrabadi karam tawgani Ngasigi Wari asisu adugumba thokdok amaga mari leinaba New York ta leiba Carol kauba nupi amagi wari ni New York City haibadi Manglan gi city Carol angang oiringaidagi hairiba city asida maning tamna leibagi Manglan amaga loinana chaurakhi Carol masana ijaba novel amana bestseller ama oirakpadagi mahaki Manglan adu asengba oiba ngamkhi Mahakna New York City gi manungda yamna chaurba apartment ama leirami Carol mahaki apartment adugi manungda fajaba pot kaya amasu thamninglami maramaduna mahak masana pot sing adu khanjaduna thamge haiduna khalami mahakna angang oiringaidagi luna tinajarakpa Susan kauba mamanabi amaga loinana yum adugi pochei leiba chatlami numit chupa pochei leiba amadi tongan ba thabak kaya ama suraba matungda makhoi ani masa adu yamna warami makhoi ani amuk Carol na nauna leijaba apartment aduda laklami lambi da chatna Carol gi mideng adu lambi adugi mapanda nga aduna leiramba Mingsel amadi Mingsel adugi manakta famduna leiramba ahan oirap tawba nupa amada tarami Carol na nupa adubu hek upaga nupa adugi manakta chatlami Carol na Mingsel adugi mamangta hek lepaga ahan oirap tawba nupa adu khango hoglaklami amadi angaoba amagum kanna lauduna mafam adudagi chenduna chatkhi Susan madopumna magatu uraba matungda mathamoida inung nungaitaba ma faurami adubu Carol di Mingsel aduda munna yengduna leptuna leirami Mingsel adu yengbada icham chamba Mingsel di malamde Mingsel adu u amana yamna fajana haptuna police tawduna frame chalami Mingsel adu fajaraba konung amagi manungda thamnana ba sarapa Mingsel amasu malami Carol Mingsel adugi manakta amuk hena changsinduna Mingsel adugi mamangda famduna masakadu yengduna leirami mado ubada Susan Carol bu kanna kaurami adubu Carol di Susan kauriba du karimata tadana tumina Mingsel adu yengduna famduna leirami Carol Mingsel aduda masana masabu yengduna pungau ngaukibagum taurami Susan Carol gi masadu paiduna niklami amadi wakhal tahalami Carol na wakhal tarakpaga Susan da Mingsel asi fajadro Mingsel asi aigi yumana wadugi manungda theladi fajaroidro haiduna hairaklami Susan na Mahakna hangliba wahang adugi pakum pitringaida Carol Mingsel adu pupuduna mafam adudagi chatlami makhoi ani yum yoraba matungda Carol na Mingsel adu mahaki ka manungda thelami amadi Mingsel adu da yengduna masa mathanta nopsarami Carol Mingsel adu yenglaba matungda aduki matikta haraurami habeda mahaki anuba yum adu Mingsel adu thelaba matungda mapung phakibagumsu taurami mathangi numit nongalaba matungda Carol iruzaruraga mahaki ka adugi manungda changlaklami mahaki ka adugi manungda thetliba Mingsel adu da tariba masaki mami adu yengduna leirami Carol amuka Mingsel adu da tariba masagi mami adu urubada pungau ngaukibagum taurami mahak nofet tawduna Mingsel adu da tariba masamaki masakadu yengduna famduna leirami matang adu da Carol gi phone adu da mahaki mamanabi Susan gi call laklami phone lakpagi makol adu tabada Carol ikang khangtuna wakhal khangta taraklami amadi phone adu da yenglami adubu mahakna phone adu da yenglubada phone adu da taramliba pung adu ubada mahak pungangaklami amadi thajaba ngamlamde Mahakna Mingsel adugi mamangda famlakliba si pung animuk farami mahak adu kuiraba pung anigi matamadu Mingsel adu da masana masabu yengjaduna leirami adubu Carol da thokliba thoktok singasi masina aroiba oiramde Carol Mingsel adu da hanjinna yengduna amadi Mingsel adugi maramda ta khanduna leirami matamna asumna hojin kibaga mahak yum adudagi mapanda fau thoklamde mahak Mingsel adugi mamangda pung kaya mafamduna masana masabu yengjaduna leirami nongma numitama mahaki mamanabi Susan na mahakpo phone tawduna morning walk chatlusi haiduna kauraklami
Susenna haimanbadagi kerol su yarami amadi mathangi numit ayukta Susen park amada kerol bu ngaiduna lerami. Adubu kerol na park adugi manungda hek changakpaga Susenna kerol bu bada mahak kerol gi masakadu khangma ngamlamde. Susenna kerol gi masakadu masagi chahidagi chahi taramuk hena ahan oisinkhibagum malami. Mahakna wafam asi kerol da hairubada kerol di karimata khanglamde. Maduda kerol na mahaki phone adu puthoktuna phone camera da masagi masakadu yenglubada mahak kimanduna kanna lauraklami. Mahaki mamai adu hanadagi yamna ahan oisilami. Mahaki masam adusu ngauba horaklami. Kerol matopamna magadu ubada pungangaglami. Mahak achinba thabak ama ningchinglakle hairamlaga mafam adudagi chatkhi. Mayum hek yobaga mahaki ka adu tapna chenduna chatlami amadi Mingsel adugi mamangta leplami. Adubu mahakna Mingsel aduda tariba mahaki mami adu hek ubaga nokfet tauraga amog Mingsel adugi mamangta leplami. Maramdi mahakna amog Mingsel aduda fazaraba amadi angang oiribi kerol gi saktam adu uba fanglami. Adubu numit adu kerol Mingsel aduda yengna masadu yamna nungairaklamde amadi mahak mafam aduda wanthaduna tarami. Numit adugi nungdang aduda kerol nupi masamana laubagi khonjel tabadagi wakhal taraktuna mamit pangthoraklami. Yamna ngakpadi khonjel adu atei kadaidagi su lakpoiramde. Khonjel adu Mingsel adugi manungdagi lakpoirami. Kerol na khutakta haugatuna Mingsel adugi manakta change haituna hek tawbaga makhwang adu naba horaklami. Mahakna narasuna na Mingsel adudagi laurakliba khonjel adugi manaktamna tapna changsinduna yenglubada Mingsel adugi manungda ukibadu mahak pungangaglami amadi masa pumbagi tu adu chap yunglami. Mingsel adugi manungda kerol masamak leramba thengnaki amadi mahak Mingsel adugi manungdagi Mingsel aduda kanna yeirami. Mahak Mingsel adugi manungda faduna thamkibasu malami. Kerol madopumna magadu uraba matungda pungangaktuna Mingsel aduda yengduna lerami. Kerol na mahakna oriba sing adu mang oiramgani haiduna khallami amadi maning leithoktuna mahaki fabung aduda yenglami. Adubu mahaki fabung adu ubada Kerol amukka hena kiba helami. Kerol na masana masapu fabung aduda hiptuna tumduna leramba thengnaki. Kerol mangonda thokliba thokdoksing asi karino haibadu confirm ama khanglamde. Mahak lauge haiduna yamna kanna honarami adubu mahak lauba ngamlamde. Kerol kiman khiduna ka adugi manungda tharamba table amagi mathakta leramba bottle ama paiduna Mingsel aduda langduna tharami. Mingsel adu kaiduna pungchai chaiduna laimaida taaki. Laimaida taaduna leiriba akaiba Mingsel machet sing aduda Kerol na yenglubada mahakna Mingsel machet sing aduda mahaki ahan oiraba hanubi phabagi mami taaduna leiramba thengnaki. Mado ubada Kerol na kiman khiduna masaki masakadu yenge haiduna mahaki mobile phone adu puthoklami. Adubu mahak phone aduda iriba mayek sing adu phajana mayek sing na uba ngamlamde. Phone adugi mayek sing adu loina imak maksin na urami. Hauji Kerol na Mingsel adugi manungda yauriba hanubi nupi adu atei kanasu nate mahak masamagni haibadu khangba ngamlami. Kerol na maning lethoklaga amok Mingsel adudi yenglubada maihaki mamangda pungkai kaiduna taaduna leiramba Mingsel adu hana thelamba mafam aduda fajana thetuna leiramba thengnaki. Amadi Mingsel adugi manung aduda angang oiriba fazaraba Kerol adu leptuna kaptuna leirami. Thaudok adugi numit humnigi matungda Kerol ki mawa mapau amata taadabaduda mahaki mamanabi Susenna police puduna mahaki apartment aduda laklami. Adubu Kerol amadi Mingsel makhoi animak apartment aduda leiba uramde. Ngasi fawbau kanamatana Kerol kadaida amadi kanaga chatkibano haibadu khangba ngamdri. Adubu mafam adugi misingna hainabadi New York City ki amamba lambi singda hanubi ama Mingsel amagi mamangda famduna masa mathanta yengduna leiba uba yaunare haiduna hainai. Adomna kari khali Kerol mapunchi chupaki oina Mingsel adugi manungda faduna leikibo oiramgadra natraga mahak kanamatada karimata hairamdana mafam adudagi chatkibo oiramgadra haibadu comment soidana haibiramo. Facebook ta Manipuri horror story gi Facebook page fu follow tobiramo. Loinana karigumba wari asu mayamna pambi paragadi channel asibu subscribe tawiramo amadi video asibu like and share amamta tawiramo. Mathangi video da amuk unarasi habsiga loinana yangkopam loyangan bana mayam pumna mukti kainabagi yathang nezari.